Nong leptana churakpadagi Singzamai Oinam Tingyal Mapagi Longnamba Kaire Singzamai gi mafam kaya ising thumjinkhre Singzamai Oinam Tingyal Mapada Chawrakna Phit Kunthrarom Impal Tural gi Longnamba Kaibadagi Chensilakpa isingna Singzamai Kaithildagi Kawa Faubada leiba mafam kaya ising thumjinkhre Ichawasina Chawna Awaba Mayokna Halaba Laikai Singi Manungda Singzamai Okram Laikai Mayengbam Laikai Waikom Laikai amadi Kawagi tongan-tongan ba mafam sing yauri mafam sing asida NDRF SDRF Manipur Fire Service, Assam Rifles, Arambai Tingpol amadi, Manipur Police ki personal singna rescue operation chathari, team sing asina motorboat amadi, LDA gi boat yauna tongan-tongan ba pambai sizinaduna miyoi sing adu rescue tawna bo honaki. Singzamai dagi kawa fauba chauna ising thumjin ki ba asina lambi asida gari changbada thingba thamki. Kawa Assam Laikai da leiba Tom TV ki office yaugadaba lambi pumnamak ising thumjin khibana maram oiraga channel asina miyamda pau fanghanaba honabada chauna khudongchadaba mayongnari. Amaromda Turel gi Longnamba Kairiba mafam aduda JCB excavator yauna heavy machinery ke asizinaduna Longnamba ladu mentionaba houses so honaba leptri. Mafam aduda leiramba Laikai gi miyoi singna phongdorakbada ngarang ahing Singzamai thongdagi Singzamai Oinam Tingyal faubogi manungda leiriba mafam kayada ifut faurakpa amadi ising pathorakpa thengnaki. Ifut sing adu masing yamlaba miyamna mentionaba amadi semjinaba honaki adubo mentionba ngamdabadagi Longnamba Kairakibani haina pausina makatari. Singarangi ising isau si jara hengalakpa pasida ekoina haibam area sida kaibam phamsigi meter samung chatlaga area du su asoba nikhaiba wall ninghairpa kholpa yawpa du da kan khonaba group amade sida ichilina mayam amasu nungthin dagi na numidang pung baro ama sabhabugi area ba kana ipuchi chaung lakho thingna khonaba sida akoina masi thingbagi tanja sing ngamakta bai de thingna posi ngamakta ba adude chilina mayam ama khogi lekai gi adin lamjan gi ato topa jaga mayam dagi sumating bangba laktun kan khonaba ni adu laibak thiba haiba tare laibai ipusi maikai kadom dagi hullaga chumna lakpra phaina lakpa haibu khangba mapa sana ba sunga makta ba isingna sungwang bai hengalakpanina haiba si charangna pung ama haiba tare sigi jaga sidagi chauna ipuchi chauna laga sumathang utang chandorokpa madudadi sangmanga mai khudong chaba je koina lakhidaba iramdamgi inachi kanba khaktana yaraktabana ifrup su kanda yaraktaba aduna ifrup kange haragadi isingi chau tholokpada aikhoi thawai haksang yauna taibang mi singna aikhoi ifrup se hana kalama matungda inati kona lakadabani maram aduna hojik inat pu kangadra ifrup pu kangadra aikhoi gi thika da wiriba isil now sing government side gi isa khaki phurikhaw yengaga tawiban nataba mangtung yengaga turel ising sina sibok chawraga de hayang aina saliber retaining wall se sahi manga khak chala lore ahung khak chala lore nataba long lasting period ama khak tawrakanda aikhogi nungsi jarba lamdam sibu lusing birba lusing purel singna yaraga di thikadar sing dubu inspection chatpi dana eso singna survey tawidana akuppa maro lokhat pirakanda retaining wall se loire mai conclusion bill piba yare haibana sing du pibi naba lenga ki mafam da so haijar